ꯁꯤ ꯀꯌꯥ ꯄꯤꯒꯦ ꯁꯤꯗꯩꯁꯦ 70 ꯀꯔꯤ 70 ꯑꯗꯨꯗꯤ ꯁꯤꯗꯤ 50 ꯍꯥꯎꯔꯝꯃꯣꯏ ꯑꯩꯗꯤ ꯁꯤꯒꯨꯝꯕꯁꯦ ꯑꯣꯏꯅ ꯈꯣꯠꯄ ꯅꯨꯡꯉꯥꯏ ꯁꯤ ꯀꯌꯥꯅꯣ 10 ꯁꯤ ꯆꯥꯒꯦ ꯍꯥꯎꯔꯅꯤ Oh, I like this. 시대 찌랑이다 까이노. 상도. 노래. 하워. 지금 짜자 시 하워도 하워. 야. 그만 또 돼봐. 이거 나 따봐. ꯂꯩꯖꯗꯕꯒꯨꯝꯅ ꯌꯨꯝꯗ ꯃꯤ ꯌꯥꯝ ꯂꯩꯍꯧꯋꯦꯕ ꯑꯗꯨꯒꯤ ꯌꯥꯝ ꯂꯥꯡꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯖꯒꯥ ꯊꯤꯂꯛꯏꯁꯦ ꯑꯗꯨꯒꯤ ꯊꯣꯡ ꯂꯣꯜꯂꯝꯕꯒꯤ ꯆꯪꯐꯝ ꯊꯤꯔꯤꯕ ꯑꯣꯛ ꯌꯥꯝ ꯀꯪꯅꯤ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯀꯪꯕ ꯑꯣꯛ ꯎꯗ꯭ꯔꯤ ꯑꯃꯐꯥꯎ ꯀꯩꯒꯤꯅꯣ ꯀꯩꯝ ꯄꯤꯖꯗ꯭ꯔꯖꯥꯠꯂꯣ ꯃꯌꯥꯝꯗꯤ ꯀꯪꯗ꯭ꯔꯣ ꯁꯤꯗꯤ ꯃꯌꯥꯝ ꯌꯥꯝ ꯀꯪꯉꯦ ꯍꯥꯏꯕ ꯌꯦꯡꯉꯨ ꯌꯥꯕꯨꯗꯤ ꯌꯥꯅꯤ ꯁ꯭ꯋꯥꯏ ꯆꯕꯦꯠ ꯅꯠꯇ꯭ꯔꯣ ꯑꯣꯛꯁꯤꯡꯁꯦ ꯄꯨꯜꯂꯦ ꯂꯥꯛꯑꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯆꯥ ꯄꯣꯛꯄ ꯏꯃꯥ ꯆꯠꯐꯝ ꯂꯩꯇꯦꯍꯦ ꯇꯣ ꯑꯁꯤ ꯂꯩꯅꯤ ꯆꯠꯂꯣ ꯊꯨꯅ ꯑꯣꯛꯇ ꯅꯠꯇꯦ ꯁꯤꯗ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯕ ꯑꯗꯨꯅ ꯄꯨꯊꯅꯤ ꯌꯥꯔꯦ ꯇꯣ ꯆꯠꯐꯝ ꯂꯩꯇꯦ ꯍꯥꯏꯕꯅꯦ ꯌꯦꯡꯒꯦ ꯂꯩꯇꯦ ꯏꯕꯥꯅꯤ ꯁꯣꯏꯗꯅꯀꯣ ꯑꯣꯛꯈꯤ ꯃꯔꯛꯇ ꯄꯨꯊꯗꯅ ꯍꯧꯖꯤꯛ ꯕꯔꯇꯤꯀꯣ ꯌꯥꯔ ꯗ ꯅꯨꯡꯄꯥꯛ ꯑꯃ ꯊꯥꯔꯒꯗꯤ ꯌꯥꯔꯦ ꯑꯩꯗꯤ ꯆꯣꯡꯉꯦ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯣ one more nupak so that I will not puthaba will you give me your hand ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯌꯧꯔꯦ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯔꯦ ꯆꯠꯊ ꯌꯥꯗ ꯇꯧꯗꯒꯦ ꯄꯟꯅꯤꯀꯣ ꯃꯥꯃ ꯃꯥꯒꯣ you are so funny wait 하이저기도이니 강데 시네 거기 번통밤 근데 기자이 까이노시 어이 송암메 이마 하룬 젠지 라와 키디 딸아 기자이 시디 까이노 로이 송아가 먹어 기자이 툭툭 라와 아이지 와래 Drop it. Hi guys! Ngasi ako'y natawag video sina how well do my sister know me haibduneba haidi ainasu Martinada question ma ama hangdoine aigi maramda adu mana answer do chumna pibra nataga pidabado yengthoktoine aduga manasu aingoda question hangdoine ado question jingje manaba adum yawrakani ado answer di khetnani dana adune ado ibani se pokminaba nate cousins ne Martinagi father duga akhoi baga machi mana oiba akhoi bana ato manau pa oiba Martina ne aine Rohit ne khosum je pitru pi ngai dagi pulakpadu hajibu du puleba haidi hajibu suga thadok na de ado to Rohit ti Gujarat layeba hoji like tambage du dana madi adana lapna phana lapna ta ga su ka su relation di ka su lapna deba adune ado yana ai question hangale aina ma'am ire sida ado amma hanga khakalaga hanga ui alai ba hangage exam thau ngai my favorite color angi favorite color ani lay ado amma khaya dia ani ma haide sia red yellow ha red ka yellow red tina te yellow ni choge black ha black black nate light purple do okay ado akhoi na jinam akhoi na la ise kai ro ne khoi gi manakta fishery office laibado lampel fishery office ado ne la ise ngasi sunday gi thong no leba gate thong no leba ado adagi phawjala lai ne okhi ga loi ne lai ne ka ne te khoi te ya na ang hango ai nga sai color ai favorite color hai nangi favorite color yellow
Ani hero yellow dinat. ꯌꯦꯜꯂꯣ ꯅꯠꯇꯤꯌꯦ Ah, ꯏꯁ ꯅꯪ ꯌꯦꯜꯂꯣꯅ ꯍꯥꯏꯕꯗꯤ ꯉꯍꯥꯟꯃ ay yellow natin. ꯑꯗꯨꯗꯤ ꯕ꯭ꯂꯦꯛꯀ ꯋꯥꯏꯠꯀ Ani bakso natin. Na ay dress adong kangawani na. Ay dress anam na. Hekta lay bakanda. Ama adong oy. ꯒ꯭ꯔꯦ Hot. ꯌꯥꯔꯦ ꯑꯗꯨꯒ ꯆꯨꯝꯃꯦꯀꯣ ꯑꯗꯨꯒ Ay. my worst subject ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯇꯕ subjects ꯈꯔ ꯂꯩ Physics. ꯑꯍꯨꯝ ꯂꯩ Physics, maths. Amadi kayo. Hindi. ꯌꯥꯝ ꯆꯨꯝ Ayna khwaidagi nusidaba. ꯑꯗꯨꯁꯨ ꯍꯥꯏꯈꯤꯗꯣꯏꯔꯣ ꯑꯃꯨꯛ ꯀꯦꯃꯦꯔꯥꯁꯤꯗ ꯎꯖꯔꯣꯏ Ayna khwaidagi nusiba midi. ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤ ꯑꯩ ꯅꯠꯇꯦ ꯅꯠꯇꯦ your father Yes, but it include you also. Okay, ꯑꯩ ꯀꯣꯏꯁꯟꯅ ꯑꯩꯒꯤ favorite ꯃꯅꯤꯄꯨꯔꯤ film Thabaton. ꯆꯨꯝꯃꯦ Ay favorite movie Manipuri didi kya bu like ꯃꯅꯤꯄꯨꯔꯤꯒꯤꯔ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯣ loina ayna ꯌꯥꯗꯦ ꯑꯗꯨ ꯌꯥꯗꯦ adu yade ꯑꯗꯨꯗꯤ ꯃꯈꯜ ꯃꯈꯜ ꯂꯩ Chinese ni ꯆꯥꯏꯅꯤꯁꯀꯤ야 ꯑꯩꯗꯤ ꯆꯥꯏꯅꯤꯁꯀꯤ ꯁꯤꯃꯥ ꯌꯦꯡꯗꯕꯅꯤꯅ ꯈꯪꯗꯦ aigine aigi ꯅꯪ ꯑꯩꯗꯤ ꯌꯦꯡꯗꯕꯅꯤꯅ ꯈꯪꯗꯦ ꯍꯥꯏꯕ ꯆꯥꯏꯅꯤꯁꯀꯤꯗꯤ ayna amutang di hage na wanda ayna na wanda su di comment tawba ꯃꯃꯤꯡ ꯈꯪꯗꯦ Arura put your head on my shoulder taw ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩ ꯆꯥꯏꯅꯤꯁ ꯐꯤꯂꯝ ꯌꯦꯡꯗꯕꯅꯤꯅ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯣꯀꯦ ꯍꯧꯖꯤꯛ ꯍꯟꯗꯛꯀꯤꯁꯤꯅ ꯑꯩꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩꯅ ꯃꯃꯥꯡꯗ ꯌꯣꯛꯈꯤꯕ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯩꯇ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯌꯣꯛꯈꯤꯕ ꯍꯨꯏ ꯈꯔꯒꯤ ꯃꯃꯤꯡ ꯄꯜꯂꯛꯑꯣ kharagi mami huji huji nataba ꯃꯃꯥꯡꯒꯤ ꯍꯨꯏ ꯃꯃꯥꯡꯗ ꯌꯣꯛꯈꯤꯕ ꯂꯩꯈꯤꯗ꯭ꯔꯦꯕ ꯍꯨꯏꯁꯤꯡꯗꯣ amala kane kariba don haibra dina hobdo don haidana adune adadi kaino esa hobdo kaira silky haibro silly haibro kaino ꯁꯦꯂꯤ hoi seli ne seli ko ba ani rangam chu bane adai bruno ko ba musu lai yes ꯆꯨꯝꯃꯦ ꯅꯪ ꯍꯪꯉꯣ aigi hui ꯅꯪꯒꯤ ꯍꯨꯏꯔꯣ hoi ꯗꯤꯄꯨ atoba su lai re ꯗꯤꯄꯨ ꯑꯗꯨꯒ ꯀꯩꯕ ꯕ꯭ꯂꯨꯄꯔ amaga ꯀꯀ꯭ꯔꯨꯕꯤ ꯑꯃꯅ ꯀꯩ nangna su thoro na yen ꯑꯃ ꯍꯨꯏ ꯕꯣꯟ ꯕꯣꯟ ꯂꯥꯎꯕꯅ ꯀꯩꯅꯣꯗꯣ ꯀꯩꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯀꯨꯏꯅ ꯌꯣꯛꯑꯝꯗꯦꯗꯅ ꯑꯗꯨꯅ ꯀꯥꯎꯈ꯭ꯔꯦ mana su maming thon bi ne mana sika wana Snow no guys ꯑꯩꯒ ꯇꯣꯜꯂꯦꯕ na huji maming thon mana ꯈꯣꯡꯗ ꯋꯥꯕ ꯃꯥꯜꯂꯦ na huji maming thon mana Chloe Juno or Juno flop masi ꯑꯂꯥꯏꯕ ꯍꯥꯟꯅ ꯈꯔ ꯍꯪꯒꯦ ꯍꯣꯔꯦꯟ ꯂꯣꯏꯔꯝꯗꯥꯏꯅ ꯑꯔꯨꯕ ꯍꯪꯒꯦ ꯁꯤꯌꯥ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯔꯤ kari ꯍꯤꯟꯖꯥꯡ hinjang da uti ꯅꯣ uti hai ꯅꯠꯇꯦ dudi mairen ai hai ro mai ai kari ꯅꯪꯒꯤ ꯍꯤꯟꯖꯥꯡꯂꯣ ꯅꯪꯒꯤ ꯃꯥꯗꯤ ꯎꯇꯤ ꯆꯥꯗꯕꯅꯦ ꯃꯥꯏꯔꯦꯟꯁꯨ ꯀꯌꯥ ꯄꯥꯝꯗꯕꯅꯦ ꯃꯥꯏ ꯍꯤꯟꯖꯥꯡꯗꯤ ꯌꯦꯟ ꯀꯥꯡꯁꯣꯏ hoi adu kaino je am pame kangla yen gi product maps kangla yen gi iromba gumba kang so gum jam pam ta pak nam ju yes last na mo last yung moy toy da je tam na dong mandra makhang ni let's see here hantak aina hangdoi martina hangdoi question si when is my birthday November 9 puti bara ari aina khwai pamjaba phangdi phangoroi daba maira nana khwai pamjaba phangdi phangoroi daba phangdi phangoroi daba ra nanga phangoroi na khanjabudune ba natra
มีꯂꯩꯔꯝꯃꯗꯤ ꯆꯩꯔꯛꯑꯅꯤ ꯇꯧꯅ ꯂꯝ ꯀꯣꯏꯕ ꯆꯠꯄ No, my hide. ꯐꯪꯕ ꯌꯥꯏ ꯍꯤꯗꯥꯛ ꯀꯥꯞꯄꯒ Kanan. ꯀꯅꯥꯅ Okay. Do I have any stitch scar? If yes, then where? ꯍꯥꯏꯗꯤ ꯐꯣꯠꯄꯒꯤ scar ꯂꯩꯕ꯭ꯔꯥ ꯂꯩꯔꯒꯅ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯩꯉꯣꯟꯗ ꯐꯣꯠꯄꯒꯤꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯗꯥꯛ ꯇꯥꯔꯤꯕ ꯈꯪꯗꯦ ꯅꯪ ꯅꯍꯥꯟ ꯈꯨꯠꯇꯗꯤ ꯐꯣꯠꯈꯤꯕ ꯈꯨꯠ ꯀꯥꯏꯋꯥꯏꯗ ꯈꯨꯗꯣꯝꯕꯤꯗꯔ ꯅꯠꯇꯦ ꯅꯪꯅ ꯊꯥꯡ ꯀꯩꯅꯣ ꯇꯧꯕꯩꯗꯨꯗ ꯐꯣꯠꯈꯤꯕ ꯍꯣꯏ ꯅꯪ ꯇꯦꯕꯜꯒꯤꯗꯨꯗ ꯐꯣꯠꯈꯤꯕ ꯗꯥꯛ ꯇꯥꯕ꯭ꯔꯗꯤ ꯈꯪꯗꯦ ꯂꯥꯜꯂꯦ ꯈꯨꯠꯇꯗꯤ ꯆꯨꯝꯗꯤ ꯆꯨꯝꯃꯦ ꯁꯤꯗ ꯊꯥꯡꯅ ꯅꯠꯇꯤꯌꯦ ꯊꯥꯡꯅ ꯅꯪꯅ ꯇꯦꯕꯜꯗ ꯋꯥ ꯑꯅꯧꯕꯅꯅꯦ ꯅꯪ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯗꯨꯁꯨ ꯅꯪꯅ ꯇꯦꯕꯜ ꯁꯨꯃꯥꯏꯅ ꯇꯦꯕꯜꯒꯤ ꯀꯩꯅꯣ ꯂꯩꯇ꯭ꯔꯥ ꯑꯗꯨ ꯐꯣꯠꯈꯤꯗꯤꯌꯦ ꯀꯩꯁꯨ sida dak sida ani chelise si ani se pulap wa anobado adudana yanbaneba okay my favorite Manipuri YouTuber favorite Manipuri YouTuber oi favorite Manipuri YouTuber yourself yourself ai isa khanja tamni kairo natro adi mayam gi favorite obider su ai isa ni favorite khanja di yare ai se hum kange na mo hango ai gi worst subject haro ai gi worst subject nagi worst subject physics maths dinante physics and then chemistry nate physics physics di oi yare adu bu abaka kare adu bu loina subject loina ni subject loina physics no worst oi why was this subject loina how many subscribers do I have right now I don't know ani kaya mukti nang sung khan mada 5 5k 5k khang diye ai khang 50k 50k ani ro nang do sai de kya 50k khang ne kamai hai na 50k mu orang da ma atraga 40k that 50k 42 okay ai gine hinjang bu dina te ba jang food ko ne hamba ad khoi de pam ba chap ma khoi pam fried rice nang di mayam lay fried rice lay momo ju lay chau ju lay packet hai ro packet hadi dukan gu yon se packet ke da adu mo ni mayam lay da mid angles bingo mid angles I can't get less red tomato gido. Yes. Merenga. Mina pira so sa sa de wa mai. I give favorite chips haro I guess. Nangi favorite chip ra. Nang ne hena ya be da. Ado bingo merenga su pa me ko nang di. No, I don't yam to ya cha de. Adu pam ni pa me. Adu ga ni yam the. Adu ga kai do. Hungry. Banana chips. Oh, nowadays you don't banana get. chips. Ado jikan nang kya cha de. Sai bo, ngarang tu sai. Ai ne sima yeng ba da sum lai dana kaino nusinabagumba adaidi funabagumba adaidi atotoba ma'am lai dana ada anamana TV da lakpase anamana karamana yeng Any animation get. yes Quite the pamjaba favorite makeup products kaino. Ai Kylie ge makeup product ai Ado ai seasonabra. Ha ado nang na apa ba na season na ba hai brand ne brand hai ba na hai di. Hungry. I don't know hungry Ani aina pamjaba karambo aina ka hani ne
ꯋꯥꯠꯇꯕ ꯑꯣꯏꯕꯨꯗꯤ ꯃꯦꯀꯞꯄꯨ ꯇꯧꯔꯗꯤ ꯂꯣꯏ ꯇꯧꯏꯀꯣ ꯑꯇꯥꯔꯁꯨ ꯑꯩꯅ ꯌꯥꯝ ꯀꯥꯏ ꯏꯟꯇꯔꯦꯁ ꯂꯩꯕꯗꯣ ꯏꯟꯇꯔꯦꯁ ꯂꯩꯕ ꯑꯥ ꯀꯟꯁꯤꯂꯔ ꯑꯥ ꯂꯤꯞꯁꯇꯤꯛ ꯂꯤꯞꯁꯇꯤꯛꯇꯤ ꯅꯠꯇꯦ ꯀꯟꯁꯤꯂꯔ ꯑꯗꯒꯤ ꯈꯪꯗ꯭ꯔꯦ ꯅꯠꯇꯦ ꯑꯔꯕꯤꯁꯤꯗꯤ ꯂꯤꯞꯁꯇꯤꯛꯁꯨꯅꯤ ꯀꯩꯅꯣ ꯂꯤꯞꯁꯇꯤꯛꯁꯨ ꯂꯤꯞꯁꯇꯤꯛꯅꯦ ꯇꯥꯔꯁꯨ ꯌꯥꯝ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯀꯟꯁꯤꯂꯔꯒ ꯍꯥꯏꯂꯥꯏꯇꯔꯒ ꯍꯥꯏꯂꯥꯏꯇꯔ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯅꯪꯒꯤꯗꯤꯀꯣ ꯅꯪꯒꯤꯗꯤ ꯍꯥꯏꯂꯥꯏꯇꯔꯒꯅꯦ ꯀꯩꯅꯣꯒ ꯕ꯭ꯂꯁꯀ ꯍꯥꯏꯂꯥꯏꯇꯔꯒ ꯕ꯭ꯂꯁꯀ ꯅꯠꯇꯦ ꯑꯩꯁꯨ ꯀꯟꯁꯤꯂꯔ ꯌꯥꯝ ꯄꯥꯝꯃꯤ ꯀꯩꯅꯣ ꯍꯣꯏ ꯀꯟꯁꯤꯂꯔ ꯋꯥꯔꯤ ꯋꯥꯔꯤ ꯂꯤꯔꯁꯤ ꯋꯥꯔꯤ ꯂꯤꯕꯤꯌꯨꯔꯥ ꯍꯥꯏꯁꯤꯅꯦ ꯋꯥꯔꯤ ꯂꯤꯕꯤꯌꯨꯔꯥ ꯍꯥꯏꯁꯦ ꯀꯩ ꯋꯥꯔꯤ ꯇꯧꯈꯤꯕ ꯑꯩꯈꯣꯏꯅꯤꯅ ꯍꯣꯏ ꯇꯧꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯅꯦ ꯔꯣꯍꯤꯠꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯧꯈꯤꯕ ꯁꯨꯝ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯁꯨꯝ ꯃꯌꯥꯝꯗ ꯂꯤꯖꯔꯛꯀꯦ ꯁꯨꯝ ꯁ꯭ꯇꯣꯔꯤ ꯇꯥꯏꯝ ꯑꯣꯏꯅ ꯂꯤꯔꯛꯀꯦꯕ ꯋꯥꯔꯤ ꯑꯃꯁꯤꯅ ꯑꯍꯥꯟꯕꯁꯤꯅ ꯔꯣꯍꯤꯠ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯗꯤ ꯑꯗꯩ ꯔꯣꯍꯤꯠ ꯌꯥꯎꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯦ ꯔꯣꯍꯤꯠꯇꯤ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯂꯥꯞꯅꯈ꯭ꯔꯕꯒꯤ ꯍꯤꯡꯒꯣꯜ ꯅꯨꯡ ꯑꯃꯇꯪꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯊꯪꯗ ꯔꯣꯍꯤꯠ ꯍꯣꯏꯒꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯃꯥꯔꯇꯤꯅꯥ ꯍꯣꯏꯒꯤ ꯂꯩꯌꯦꯕ ꯍꯥꯏꯅ ꯊꯪꯅꯕꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯈꯔ ꯈꯤꯇꯪ ꯆꯠꯂꯒ ꯌꯨꯝ ꯑꯃꯅꯤ ꯍꯣꯏ. ꯀꯥꯟꯅꯔꯒ ꯑꯩꯈꯣꯏ ꯕꯥ ꯃꯆꯤꯟ ꯃꯅꯥꯎ 11 ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯔꯣꯍꯤꯠꯇꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯅꯦ ꯃꯣꯏ ꯌꯨꯝꯗꯣ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯕ ꯌꯨꯝ ꯅꯠꯇꯕ ꯔꯣꯍꯤꯠꯅ ꯑꯃꯨꯛꯀ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯁꯦ ꯃꯥꯏ ꯅꯦꯇꯣꯟꯅꯦꯕ ꯃꯥꯁꯨ ꯅꯦꯅꯦ ꯊꯣꯛꯑꯦꯕ ꯑꯗꯨ ꯅꯦꯇꯣꯟꯅꯦꯕ ꯃꯌꯦꯛꯀꯤꯗꯤ ꯃꯥꯔꯇꯤꯅꯥꯗ ꯅꯦꯇꯣꯟ ꯀꯧꯒꯗꯕꯅꯦ ꯀꯧꯗꯣꯏꯅꯦꯕ ꯑꯗꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯃꯥꯅ ꯅꯦꯇꯣꯟ ꯀꯧ ꯂꯩꯔꯦ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯀꯩꯅꯣ ꯆꯍꯤ ꯀꯩꯅꯣ ꯇꯧꯗꯧꯕꯒꯤꯅꯦ ꯃꯥꯅ ꯆꯍꯤ ꯌꯥꯝ ꯊꯣꯛꯈꯤꯕꯒꯤ ꯃꯥꯅ ꯆꯍꯤ ꯍꯟꯈꯤꯕ ꯃꯥꯅ ꯃꯤꯊꯤꯗ ꯄꯣꯛꯄ ꯑꯗꯨꯒꯤ ꯑꯗꯨꯅꯦ ꯑꯗꯣ ꯔꯣꯍꯤꯠ ꯍꯣꯏꯗꯤ ꯑꯃꯨꯛꯀ ꯁꯦꯕꯤꯌꯣꯒꯤ ꯅꯥꯀꯟꯗ ꯍꯣꯡꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨ ꯃꯇꯝꯗꯨꯗ ꯇꯤꯟꯗꯤ ꯇꯤꯟꯅꯩꯀꯣ ꯇꯥꯔꯁꯨ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤꯅ ꯅꯨꯡꯗꯥꯡꯒꯤ ꯊꯕꯛꯅꯦꯕ ꯅꯨꯡꯗꯥꯡꯒꯤ ꯏꯕꯥꯅꯤꯅ ꯋꯥꯊꯤ ꯇꯧꯕꯩ ꯊꯕꯛꯅꯦꯕ ꯏꯕꯥꯅꯤꯅ ꯈꯪꯕ꯭ꯔꯥ ꯂꯦꯇꯔꯁꯦ ꯃꯔꯛ ꯁꯨꯛꯂꯩ ꯂꯩꯇꯕꯤꯗ ꯍꯥꯏ ꯃꯥꯔꯇꯤꯅꯥ ꯍꯥꯎ ꯁ꯭ꯄꯦꯂꯤꯡꯁꯤ ꯏꯂꯥꯟ ꯂꯥꯟꯈ꯭ꯔꯦ ꯑꯗꯨ ꯂꯦꯇꯔꯗ ꯂꯩꯔꯝꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯒꯅꯤ ꯍꯥꯏꯕ ꯑꯧ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯩꯅ ꯀꯟꯅ ꯆꯦꯟꯗꯣꯏꯅꯦꯕ ꯀꯟꯅ ꯆꯦꯜꯂꯒ ꯃꯣꯏꯒꯤ ꯊꯣꯡꯒꯤ ꯀꯥꯔꯛꯇꯒ ꯊꯥꯗꯔꯝꯗꯣꯏꯅꯦ ꯑꯗꯨꯒ ꯃꯥ ꯑꯩꯅ ꯇꯣꯛ 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 ꯊꯤꯜꯂꯝꯃꯒ ꯌꯨꯝꯗ ꯀꯟꯅ ꯆꯦꯟꯈꯤꯗꯣꯏꯅꯦꯕ ꯑꯃꯨꯛꯀ ꯈꯪꯕ꯭ꯔꯥ ꯎꯅꯕꯁꯨ ꯌꯥꯗꯕ ꯊꯣꯛꯑꯒꯁꯦ ꯍꯣꯏ ꯊꯤꯜꯂꯝꯃꯁꯨ ꯑꯩꯅ ꯉꯥꯛꯇꯪꯒ ꯂꯩꯔꯒ ꯍꯥꯡꯗꯣꯛꯇꯣꯏꯅꯦꯕ ꯆꯦꯡꯈ꯭ꯔꯀꯥꯟꯗ ꯁꯛꯀꯁꯨ ꯎꯅ ꯌꯥꯗꯦ ꯃꯄꯥꯟ ꯂꯝꯗꯩ ꯊꯥꯔꯛꯄꯩ ꯑꯗꯨ ꯃꯥꯅ ꯄꯥꯔꯒ ꯃꯥꯅ ꯏꯔꯛꯇꯣꯏꯅꯦꯕ ꯃꯥꯗꯤ ꯑꯩꯅ ꯑꯗꯨꯒ ꯏꯕ ꯃꯇꯝꯗꯅꯦ ꯅꯣꯏ ꯆꯦ ꯍꯣꯏ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨ ꯀꯥꯟꯗꯗꯤ ꯑꯩꯗꯤ ꯌꯥꯝ ꯊꯤ ꯑꯉꯥꯡ ꯑꯣꯏꯔꯕꯅꯤꯅ ꯁ꯭ꯄꯦꯂꯤꯡꯁꯨ ꯍꯩꯇꯦꯗꯅ ꯑꯗꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣꯁꯨꯀꯌꯥ ꯈꯪꯗꯕꯅꯤꯅꯦ ꯑꯩꯈꯣꯏ ꯆꯦ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨ ꯑꯩꯗꯤ ꯑꯩꯈꯣꯏ ꯆꯦꯅ ꯀꯌꯥ ꯄꯥꯡꯕꯤꯗꯦ ꯑꯩꯈꯣꯏ ꯆꯦꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨ ꯀꯥꯟꯗ ꯅꯪꯅ ꯈꯔ ꯑꯗꯨꯝ ꯀ꯭ꯂꯥꯁꯇꯣ ꯋꯥꯡꯈ꯭ꯔꯦꯗꯅ ꯑꯩꯉꯣꯟꯗꯒꯤꯁꯨ ꯅꯪꯉꯣꯟꯗꯩ ꯀ꯭ꯂꯥꯁ 2 ꯍꯟꯕꯅꯦ ꯍꯣꯏ ꯑꯗꯨꯅ ꯑꯗꯨꯝ ꯁ꯭ꯄꯦꯂꯤꯡꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯈꯪꯉꯦꯗꯅ ꯀꯃꯥꯏꯅ ꯍꯥꯏꯅꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯅꯪꯒꯤꯗꯤ ꯅꯣꯏ ꯕꯔꯥꯒꯤ ꯑꯉꯥꯡꯅꯒ ꯈꯔꯒ ꯊꯥꯍꯜꯂꯛꯇ꯭ꯔꯒ ꯇꯧꯕꯅꯦ ꯈꯪꯉꯣꯏ ꯍꯣꯏ ꯑꯉꯥꯡꯗ ꯑꯩꯅ ꯄꯥꯈꯣꯟꯒ ꯆꯟꯗꯣꯏꯅꯦ ꯍꯥꯏꯗꯤ ꯃꯥꯅꯒ ꯉꯥꯛꯇꯪꯒ ꯂꯦꯇꯔ ꯊꯥꯅꯕꯁꯦ ꯃꯥ ꯁꯨꯝ ꯊꯥꯍꯜꯂꯛꯑꯦ ꯀꯥꯏ ꯊꯥꯍꯜꯂꯛꯇꯦꯅ ꯑꯗ ꯈꯔ ꯂꯩꯔꯦ ꯂꯦꯇꯔ ꯕꯣꯛꯁ ꯁꯥꯕꯩꯗꯣ ꯈꯪꯕ꯭ꯔꯥ ꯂꯦꯇꯔ ꯕꯣꯛꯁ ꯁꯥꯔꯛꯑꯅꯤ ꯂꯦꯇꯔ ꯕꯣꯛꯁ ꯈꯔ ꯂꯩꯔ ꯁꯥꯔꯛꯑꯅꯤ ꯊꯣꯡꯅ ꯂꯦꯇꯔ ꯕꯣꯛꯁ ꯑꯃ ꯊꯦꯠꯂꯝꯗꯣꯏ ꯑꯗꯨꯒ ꯂꯦꯇꯔ ꯊꯥꯅꯗꯣꯏꯅꯦ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯦ ꯄꯣꯒꯣꯗ ꯂꯥꯛꯄ ꯃꯦꯠꯇꯣ ꯑꯃ ꯃꯦꯠꯇꯣ ꯑꯗꯨꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣꯝꯃ ꯇꯧꯅꯩꯌꯦꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯞꯀꯨꯝꯕ ꯄꯦꯄꯔ ꯀꯞꯀꯨꯝꯕ ꯑꯃ ꯊꯝꯅꯔꯒ ꯍꯨꯠꯇꯣꯛꯑꯒ ꯃꯅꯤꯡ ꯍꯨꯠꯇꯣꯛꯑꯒ ꯂꯪꯅ ꯐꯣꯟ ꯇꯧꯅꯕꯗꯣ ꯂꯪꯂꯤꯡꯉꯒ ꯁꯨꯃꯥꯏꯅ ꯈꯔ ꯐꯨꯠ ꯈꯔ ꯂꯥꯞꯅꯕꯩ ꯋꯥꯅꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨ ꯏꯕꯥꯅꯤ ꯋꯥꯈꯜꯗꯅ ꯑꯗꯨꯗꯣ ꯌꯥꯒꯅꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯁꯟꯒꯅꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯅꯤ ꯃꯣꯏ ꯃꯤꯇꯔ ꯃꯌꯥꯝ ꯁꯥꯡꯕ ꯃꯤꯇꯔ ꯀꯌꯥꯅꯣꯝ ꯁꯥꯡꯕꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅꯤꯅ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯜꯂꯒ ꯑꯗꯨ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅꯁꯨ ꯑꯃꯨꯛ ꯈꯜꯂꯝꯃꯦ ꯑꯗꯨꯒ ꯑꯃꯅ ꯇꯣꯇꯤ ꯄꯥꯏꯞꯁꯦ ꯁꯝꯃꯦꯗꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯨꯝꯃꯦꯗꯅ ꯑꯗꯨꯒ ꯆꯤꯊꯤꯁꯦ ꯊꯥꯅꯁꯤ ꯆꯤꯊꯤꯁꯦ ꯐꯨ ꯀꯥꯝꯅꯔꯒ ꯊꯥꯗꯣꯏꯅꯦꯕ ꯌꯧꯅꯗꯣꯏꯅꯦꯕ ꯆꯤꯊꯤꯁꯦ ꯊꯥꯗꯔꯒ ꯐꯨ ꯀꯥꯝꯗꯣꯏꯅꯦ ꯇꯧꯕꯨꯗꯤ ꯇꯧꯗꯦꯀꯣ ꯑꯩꯈꯣꯏꯗꯤ ꯋꯥꯈꯜ ꯑꯗꯨꯅ ꯇꯧꯁꯦ ꯀꯥꯏꯗꯣ ꯑꯗꯨ ꯇꯧ ꯀꯥꯏꯗꯤ ꯑꯩꯈꯣꯏ ꯕꯥꯕꯅ ꯍꯥꯠꯇꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯇꯧꯔꯒ ꯃꯤ ꯃꯌꯨꯝꯒ ꯂꯣꯏ ꯄꯨꯊꯣꯛꯇꯅ ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯋꯥꯈꯜꯗ ꯁꯨꯝ ꯁꯥꯒꯠꯄꯩ ꯋꯥꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯅꯣꯡꯃ ꯃꯥꯔꯇꯤꯅꯥꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯥꯔꯇꯤꯅꯥ ꯏꯕꯥꯅꯤꯁꯦ ꯆꯤꯊꯤ ꯊꯥꯅꯕꯁꯦ ꯀꯩꯒꯨꯝꯕ ꯅꯣꯡꯃ ꯁꯣꯏꯗꯅ ꯄꯦꯟꯗꯤꯡ ꯂꯩꯈ꯭ꯔ ꯈꯜꯂꯁꯤ ꯄꯟꯗꯅ ꯃꯌꯥꯏꯗ ꯃꯥꯅꯁꯨ ꯊꯥꯔꯛꯇꯣꯏꯅꯦꯕ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯣꯏꯅꯦꯕ ꯀꯩꯗꯧꯔꯒꯦ ꯍꯜꯂꯛꯇ꯭ꯔꯦ ꯑꯩꯅꯁꯨ ꯄꯤꯗꯣꯏꯅꯦꯕ ꯁꯣꯝꯗ ꯊꯥꯖꯟꯅꯗꯣꯏꯅꯦꯕ ꯐꯨꯟꯗꯣꯏꯅꯦꯕ ꯃꯌꯥꯏꯗ ꯑꯗ ꯏꯕꯥꯅꯤꯅ ꯑꯩꯈꯣꯏꯅꯤꯁꯦ ꯁꯥꯎꯅꯒꯅꯤ ꯁꯥꯎꯅꯔꯗꯣꯏꯅꯦꯕ
ꯑꯗꯩꯗꯤ ꯈꯔ ꯂꯩꯔꯒ ꯍꯨꯠꯇꯣꯛꯑꯀꯥꯟꯗ ꯁꯨꯇꯤꯁꯦ ꯃꯌꯥꯝ ꯌꯥꯝ ꯋꯥꯏ ꯑꯗꯨꯃꯥꯏꯅ ꯄꯤꯛꯏꯉꯩꯗꯤ ꯋꯥꯈꯜꯁꯦ ꯖꯥꯠ ꯌꯥꯝ ꯈꯜꯂꯦ ꯀꯣ ꯍꯥꯏꯗꯤ ꯈꯪꯗꯦ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯏꯝꯄꯣꯁꯤꯕꯜ ꯅꯠꯇꯦ ꯏꯝꯄꯣꯁꯤꯕꯜ ꯂꯩꯔꯦ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯈꯣꯏꯅ ꯄꯣꯁꯤꯕꯜ ꯑꯣꯏꯅꯤ ꯑꯗꯨꯝ ꯈꯟꯖꯕꯗꯣ ꯑꯗꯨ ꯃꯇꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯍꯧꯖꯤꯛꯇꯤ ꯈꯟꯗ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯂꯩꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯔꯣꯍꯤꯠꯅꯦ ꯑꯩꯅꯦ ꯔꯣꯍꯤꯠꯇꯣ ꯇꯣꯟꯇꯣꯟꯁꯨ ꯀꯧꯏꯀꯣ ꯑꯩꯒꯤꯅ ꯄꯦꯄꯦ ꯀꯧꯋꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯣꯖꯥ ꯁꯥꯕꯒꯤ ꯍꯣ ꯑꯗꯨꯗꯅꯦ ꯍꯥꯏꯒꯦ ꯇꯧꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗ ꯑꯩ ꯀꯦꯖꯤ ꯀꯥꯏꯗꯅ ꯃꯣꯏ ꯌꯨꯝꯁꯦ ꯁꯤꯗ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯕꯤꯌꯣꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇꯅꯦꯕ ꯁꯤꯒꯤ ꯐꯤꯁꯔꯤꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯁꯦ ꯁꯤꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯃꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯩꯌꯦꯕ ꯁꯤꯗ ꯍꯣꯡꯗ꯭ꯔꯤꯀꯥꯟꯗ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯨꯡ ꯄꯨꯂꯞ ꯑꯣꯏꯔꯤꯀꯥꯟꯗ ꯁꯤꯗ ꯃꯣꯏꯒꯤ ꯌꯨꯝꯗꯤ ꯁꯥꯒꯠꯄ ꯍꯧꯔꯕꯅꯦꯕ ꯑꯗꯨꯀꯥꯟꯗ ꯅꯨꯡꯊꯤꯟ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯆꯠꯂꯦꯕ ꯑꯗꯨꯒ ꯋꯥꯔꯤ ꯑꯃꯁꯨ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯑꯩ ꯑꯗꯨꯒꯤꯗꯤ ꯑꯣꯖꯥ ꯁꯥꯕꯁꯦ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯅꯪꯒꯤ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤꯅꯦ ꯅꯪ ꯅꯁꯥꯒꯤꯗ ꯑꯩꯈꯣꯏꯁꯦ ꯑꯣꯖꯥꯒ ꯁꯥꯟꯅꯩ ꯍꯥ ꯑꯗꯨꯒ ꯀꯥ ꯑꯁꯦꯡꯕꯗꯤ ꯑꯩꯗꯤ ꯀꯥꯎꯔꯗꯧꯅꯦꯕ ꯅꯣꯏ ꯑꯗꯨꯝ ꯅꯤꯡꯁꯤꯡꯍꯟꯕꯩ ꯑꯩ ꯑꯗꯨꯀꯥꯟꯗ ꯌꯥꯝ ꯄꯤꯛꯏꯕ ꯀꯦꯖꯤ ꯃꯇꯪꯒ ꯀꯥꯔꯝꯒꯅꯤ ꯀꯥ ꯑꯃꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯣꯏꯗꯣꯏꯅꯦꯕ ꯀꯥ ꯑꯃꯅ ꯁ꯭ꯇꯥꯐ ꯔꯨꯝ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯁꯥꯇ꯭ꯔꯗꯤ ꯑꯝꯇ ꯂꯩꯇꯦꯀꯣ ꯋꯥꯜ ꯍꯦꯛꯇ ꯀꯠꯊꯠꯄꯅꯦ ꯌꯨꯝ ꯁꯥꯅꯕ ꯎ ꯋꯥꯒ ꯂꯩꯕꯗꯣ ꯍꯦꯛꯇ ꯀꯠꯊꯠꯇꯣꯏꯅꯦ ꯍꯦꯛꯇ ꯀꯠꯊꯠꯇꯣꯏꯅꯦ ꯃꯁꯤꯗꯩꯁꯤꯗ ꯄꯨꯔꯒ ꯖꯥꯇꯤ ꯃꯆꯥꯗꯅ ꯁꯥꯊꯤꯔꯝꯅꯦ ꯀꯥꯏꯅ ꯀꯠꯊꯠꯇꯅ ꯃꯁꯤꯗꯩꯗ ꯑꯁꯦꯡꯕꯗ ꯐꯨꯇꯥꯔꯤ ꯃꯤꯒ ꯂꯣꯏ ꯁꯤꯔꯒ ꯃꯤꯒ ꯂꯣꯏ ꯏ ꯊꯣꯛꯇꯅ ꯀꯞꯄꯦꯟ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯁꯥꯟꯅꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯅ ꯑꯗꯨ ꯂꯧꯕ ꯑꯗꯥ ꯂꯧꯕ ꯀꯥꯏꯅ ꯁꯥꯏꯟꯁ ꯂꯧꯕ ꯑꯗꯨ ꯂꯧꯕ ꯀꯥꯏꯅ ꯇꯧꯅꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒ ꯔꯣꯍꯤꯠ ꯆꯪꯕ ꯂꯣꯏꯔꯦ ꯃꯊꯪꯗ ꯑꯩ ꯔꯣꯍꯤꯠꯅ ꯈꯔ ꯃꯣꯏ ꯃꯌꯨꯝꯅꯤꯅ ꯃꯥꯅ ꯈꯔ ꯂꯤꯠ ꯑꯣꯏꯕ ꯑꯗꯨ ꯃꯇꯝꯗꯗꯤ ꯍꯧꯔꯛꯄ ꯑꯗꯨ ꯃꯥꯅ ꯍꯥꯟꯅ ꯀ꯭ꯂꯥꯁꯇꯣ ꯃꯥꯅ ꯍꯥꯟꯅ ꯆꯪꯗꯣꯏꯅꯦꯕ ꯑꯗꯨ ꯏꯕꯥꯅꯤꯁꯦ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯂꯩꯗꯣꯏꯅꯦꯕ ꯆꯦꯒ ꯁꯨꯗꯅ ꯀꯔꯤ ꯏꯔꯣꯗꯣꯏꯒ ꯑꯗꯨꯒ ꯁꯦꯀꯦꯟ ꯀ꯭ꯂꯥꯁꯁꯤꯅ ꯑꯩ ꯆꯪꯗꯣꯏꯅꯦꯕ ꯃꯥꯔꯇꯤꯅ ꯂꯥꯁꯇ ꯆꯪꯗꯣꯏꯅꯦꯕ ꯂꯥꯁꯇ ꯆꯪꯉꯦ ꯑꯗꯨꯒ ꯑꯩꯁꯨ ꯆꯪꯉꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯔꯣꯍꯤꯠꯀ ꯏꯕꯥꯅꯤꯗ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯐꯝꯃ ꯂꯩꯔꯕꯅꯦꯕ ꯑꯗꯨꯒ ꯃꯥꯔꯇꯤꯅꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯣ ꯏꯕꯥꯅꯤꯅ ꯁꯨꯝ ꯇꯥꯕ ꯆꯦ ꯁꯨꯔ ꯁꯨꯝ ꯇꯥꯕ ꯑꯗꯨꯒ ꯆꯦ ꯁꯨꯔꯒ 1 2 3 ꯀꯥꯏ ꯇꯥꯛꯑꯦ ꯃꯥꯁꯦ ꯑꯉꯥꯡ ꯑꯗꯨꯒ 10 ꯐꯥꯎꯗꯤ ꯑꯗꯨꯝ ꯍꯩꯔꯕꯅꯦꯕ 10 ꯐꯥꯎꯗꯤ ꯑꯗꯨꯝ ꯍꯩꯔꯦꯕ ꯑꯗꯨꯒꯅꯦ 1 1 1 ꯇꯤꯌꯣ 1 1 ꯇꯤꯌꯣ ꯇꯧꯈꯠꯂꯦꯕ ꯇꯣꯟꯇꯣꯟ ꯏꯕꯥꯅꯤꯅ ꯑꯗꯨꯁꯨ ꯌꯥꯝ ꯍꯧꯅꯒꯅꯦ ꯍꯥꯏꯖꯅꯤ ꯌꯥꯝ ꯃꯥꯅ ꯇꯥꯛꯄꯤꯔꯤꯕ ꯃꯤꯉꯣꯟꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯅꯪ ꯇꯧꯔꯤꯗꯣ ꯀꯔꯤ ꯅꯨꯡꯉꯥꯏꯔꯦꯅꯦ ꯑꯗꯨꯒ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯌꯦ ꯅꯪꯒꯤꯅꯦ ꯑꯗꯨꯁꯨ ꯅꯪꯒꯤ ꯅꯣꯛꯅꯤꯡꯕ ꯉꯥꯛꯇꯅ ꯂꯩꯌꯦ ꯑꯩ ꯑꯃꯨꯛ ꯃꯉꯥ ꯆꯣꯡꯗꯕꯩꯗꯨꯔꯥ ꯑꯗꯨꯏ ꯃꯇꯝꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯒꯤ ꯁ꯭ꯇꯦꯌꯔꯗꯨꯗ ꯊꯥꯏꯅ ꯁꯨꯝ ꯋꯥꯡꯈꯠꯂꯛꯏꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯍꯥꯟꯕꯩꯗ ꯆꯣꯡꯊꯔꯦ ꯁꯦꯀꯦꯟ ꯑꯃꯨꯛ ꯆꯣꯡꯊꯔꯦ ꯑꯩꯁꯦ ꯑꯋꯥꯡꯕꯗ ꯆꯣꯡꯊꯕꯗꯣ ꯉꯝꯕꯒꯤꯅꯦ ꯅꯣꯏꯅꯤꯅꯅꯦ ꯅꯣꯏꯅꯤꯗꯨ ꯀꯤꯕꯒꯤ ꯁꯨꯡꯉꯝ ꯉꯝꯗꯕ ꯑꯗꯨꯒꯤ ꯅꯣꯏꯅꯤꯅ ꯑꯩꯁꯦ ꯃꯌꯥꯏ ꯊꯝꯕ ꯑꯩꯅ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯅꯣꯏꯅ ꯆꯣꯡꯊꯕ ꯀꯥꯟꯗ ꯈꯨꯠꯇꯨ ꯆꯤꯡꯊꯕꯗꯩ ꯅꯨꯡꯗ ꯊꯣꯝꯃꯦ ꯑꯗꯨꯒꯅꯦ ꯈꯪꯕ꯭ꯔꯥ ꯂꯥꯏꯕꯛꯁꯦ ꯁꯨꯃꯥꯏꯅ ꯇꯣꯝꯃ ꯂꯩꯕꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯃꯨꯔꯒ ꯌꯦꯡꯉꯣ ꯑꯗꯨꯒꯅꯦ ꯃꯥꯁꯦ ꯑꯗꯨꯒꯤꯅꯦ ꯁꯤꯗꯩꯁꯤꯔꯣ ꯍꯣꯏ ꯑꯗꯨꯒ ꯃꯥꯁꯦ ꯀꯞꯄꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯔꯣꯍꯤꯠ ꯏꯕꯥꯅꯤꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯃꯣꯏ ꯔꯣꯍꯤꯠ ꯍꯣꯏꯒꯤ ꯗꯨꯀꯥꯟꯗꯒ ꯄꯨꯁꯜꯂꯛꯑꯦꯕ ꯔꯣꯍꯤꯠ ꯍꯣꯏ ꯗꯨꯀꯥꯟꯁꯤꯗ ꯑꯗꯨ ꯃꯇꯝꯗ ꯀꯤꯠꯆꯟ ꯑꯃꯁꯨ ꯇꯣꯉꯥꯟꯅ ꯊꯝꯃꯦꯕ ꯃꯣꯏ ꯍꯥꯟꯅ ꯐꯥꯁ ꯐꯨꯗ ꯇꯧꯔꯝꯕꯒꯤ ꯑꯗꯨꯗꯨꯒ ꯔꯣꯍꯤꯠ ꯏꯕꯥꯅꯤꯁꯤꯅ ꯃꯦꯒꯤ ꯐꯨꯠꯂꯦꯕ ꯃꯦꯒꯤ ꯐꯨꯠꯂꯦ ꯃꯥꯁꯦ ꯅꯥꯔꯕꯅꯤ ꯁꯨꯞ ꯄꯤꯊꯛꯑꯒꯦ ꯀꯥꯏꯅ ꯃꯦꯒꯤꯗꯣ ꯐꯨꯠꯂꯦ ꯃꯍꯤꯗ ꯆꯨꯝꯊꯣꯛꯑꯦ ꯑꯗꯨꯒ ꯃꯥꯔꯇꯤꯅꯥꯅ ꯊꯛꯑꯣ ꯑꯗꯨꯒ ꯃꯥꯅꯅꯦ ꯈꯪꯕ꯭ꯔꯥ ꯃꯃꯥꯏ ꯃꯤꯠꯇꯨ ꯃꯣꯠꯂꯒꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯄꯨꯗꯤ ꯃꯣꯠꯂꯦꯕ ꯂꯣꯏꯅꯀꯣ ꯑꯗꯨꯇꯥꯔꯁꯨ ꯃꯥꯗꯣ ꯃꯃꯥꯏꯁꯦ ꯏꯄꯥꯛ ꯄꯥꯔꯒ ꯃꯣꯠꯂꯒꯅꯦ ꯄꯤꯒꯤ ꯃꯃꯤ ꯍꯥꯏꯗꯤ ꯇꯨꯁꯨ ꯇꯨꯁꯜꯂꯕꯅꯤꯅ ꯏꯐꯨ ꯉꯥꯛꯇꯁꯨ ꯂꯩꯔꯦꯗꯣ ꯑꯗꯨꯒ ꯄꯤ ꯃꯃꯤꯗꯣ ꯁꯨꯃꯥꯏꯅ ꯂꯥꯏꯅ ꯑꯃꯨꯛꯀ ꯏꯀꯪ ꯀꯪꯉꯒ ꯑꯗꯨꯝ ꯊꯛꯑꯣꯁꯨ ꯌꯥꯗꯦ ꯆꯥꯑꯣꯁꯨ ꯌꯥꯗꯦ ꯄꯤꯊꯛꯏꯅꯦꯅ ꯃꯦꯒꯤꯁꯨ ꯑꯝꯇ ꯃꯇꯣꯟ ꯑꯝꯇꯁꯨ ꯍꯥꯞꯇꯕ ꯑꯃꯐꯥꯎ ꯍꯥꯞꯇꯕ ꯃꯍꯤ ꯁꯨꯞꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤ ꯁꯨꯞꯅꯤ ꯃꯍꯤ ꯑꯃ ꯇꯦꯡꯀꯣꯠꯇꯒ ꯃꯍꯤ ꯉꯥꯛꯇꯒ ꯄꯨꯊꯣꯛꯑ ꯃꯣꯏꯅꯤꯅꯦ ꯑꯩ ꯏꯃꯥꯟꯗ ꯃꯦꯒꯤꯒ ꯆꯥꯕ ꯅꯪ ꯅꯥꯔꯕꯅꯤꯅ ꯁꯨꯞ ꯊꯛꯎ ꯀꯥꯏꯅ ꯈꯨꯅꯥꯗꯣ ꯍꯛꯆꯥꯡꯗ ꯑꯗꯨ ꯅꯪꯁꯨ ꯑꯗꯨꯝ ꯃꯦꯒꯤꯗ ꯄꯤꯁꯨ ꯑꯗꯨꯝ ꯆꯥꯎꯔꯦ ꯏꯕꯦꯝ ꯍꯥꯏꯔꯝ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯣ ꯑꯃ ꯂꯩꯌꯦ
ꯍꯥꯏꯔꯨꯔꯥ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯀꯣ ꯑꯍꯥꯟꯕ ꯍꯨꯏ ꯌꯣꯛꯆꯕ ꯑꯗꯨꯁꯨ ꯇꯣꯟꯇꯣꯟꯅ ꯌꯣꯛꯄ ꯃꯣꯏꯅꯤꯅꯦ ꯄꯦꯟꯇꯤꯡ ꯑꯗꯨꯀꯥꯟꯗ ꯄꯦꯟꯇꯤꯡ ꯌꯥꯎꯕ ꯆꯠꯂꯦꯕꯀꯣ ꯔꯣꯍꯤꯠꯀ ꯃꯣꯏꯅꯤꯁꯦ ꯑꯗꯨꯒ ꯑꯩꯅꯅꯦ ꯀꯩꯁꯨ ꯑꯗꯨꯝ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯀꯥꯗꯕ ꯍꯥꯏꯗꯤ ꯁꯨꯇꯤ ꯗꯤꯁꯦꯝꯕꯔ ꯑꯗꯨꯋꯥꯏꯗ ꯑꯣꯏꯕꯒꯤꯅꯦ ꯁ꯭ꯀꯨꯜ ꯀꯌꯥ ꯀꯥꯗꯦꯕ ꯑꯩꯅꯅꯦ ꯃꯊꯤꯕꯨ ꯁꯦꯡꯕꯣ ꯑꯃꯨꯛꯕꯨ ꯇꯧꯕ ꯁꯦꯟꯅꯗꯅꯒ ꯍꯣꯏ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯍꯨꯏ ꯍꯣꯏ ꯀꯩꯅꯣ ꯍꯣꯏꯗꯒꯤ ꯕꯣꯟ ꯍꯣꯏꯗꯒꯤ ꯂꯩꯗꯅꯒ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯑꯃꯨꯕ ꯑꯃ ꯀꯥꯎꯔꯦ ꯑꯁꯦꯡꯕꯩꯗꯤ ꯇꯣꯟ ꯍꯣꯏꯗꯕꯨꯗꯤ ꯊꯝꯃꯒ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯑꯗꯨꯝ ꯌꯣꯛꯄꯗꯣ ꯃꯣꯏ ꯇꯥꯏꯒꯔ ꯀꯩꯅꯣꯝ ꯀꯧꯗꯥꯏꯅꯦ ꯑꯣ ꯇꯥꯏꯒꯔꯗꯨꯔꯣ ꯍꯣꯏ ꯑꯗꯨꯒ ꯑꯩꯅ ꯇꯨꯝꯕꯒꯁꯦ ꯍꯦꯛꯇ ꯁꯦꯟꯅꯗ ꯌꯥꯗꯗꯧꯅꯒ ꯇꯨꯝꯕꯒ ꯑꯗꯨꯝ ꯌꯦꯡ ꯂꯩꯗꯣꯏꯅꯦꯕ ꯃꯣꯏꯅꯅꯦ ꯑꯗꯨꯀꯥꯟꯗ ꯄꯦꯟꯇꯤꯡꯒꯤꯒ ꯀ꯭ꯂꯥꯁꯀ ꯆꯠꯇꯒ ꯇꯧꯋꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯦꯕ ꯃꯣꯏꯅꯤꯒꯁꯦ ꯑꯩꯅꯅꯦ ꯈꯪꯕ꯭ꯔꯥ ꯂꯧꯕꯒ ꯆꯠꯇꯣꯔꯤꯕꯅꯤ ꯂꯧꯔꯒ ꯆꯠꯄꯗꯨꯁꯨ ꯈꯪꯕ꯭ꯔꯥ ꯂꯧꯕ ꯂꯥꯛꯄꯗꯨꯁꯨ ꯈꯪꯕ꯭ꯔꯥ ꯍꯣꯏꯁꯨ ꯍꯥꯏꯔꯣꯏ ꯃꯥꯏꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄ ꯀꯥꯟꯗ ꯂꯦꯞ ꯂꯩꯔꯝꯗꯣꯏꯅꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯑꯩ ꯑꯣꯃꯒꯔ ꯍꯣꯏꯁꯨ ꯍꯥꯏꯔꯣꯏ ꯃꯥꯏꯁꯨ ꯍꯥꯏꯔꯣꯏ ꯑꯗ ꯌꯥꯝ ꯀꯟꯅ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯊꯤꯅ ꯄꯤꯔꯕꯅꯤꯅ ꯏꯀꯥꯏꯖꯕꯗꯣ ꯍꯧꯖꯤꯛ ꯂꯧꯕ ꯂꯥꯛꯄꯤꯕ ꯀꯥꯏ ꯆꯠꯂꯣ ꯅꯪ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯦ ꯆꯠꯂꯣ ꯑꯩ ꯐꯃꯨꯡꯗ ꯄꯠꯂ ꯂꯩꯔꯝꯃꯦ ꯇꯧꯔꯒ ꯃꯥꯒꯤꯗꯤ ꯀꯩꯅꯣꯝ ꯍꯥꯏꯔꯨꯔꯗꯤ ꯈꯪꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯗꯤ ꯇꯣꯏꯅꯒ ꯇꯧꯏꯗꯕ ꯀꯔꯤ ꯇꯣꯏꯅ ꯇꯧꯒꯜ ꯊꯣꯡ ꯍꯥꯡꯗꯤꯌꯦ ꯀꯩꯗꯧꯔꯦ ꯊꯣꯡ ꯍꯥꯡꯈꯤꯗꯣꯔꯦ ꯑꯩꯈꯣꯏ ꯊꯣꯛꯇꯧꯔꯕꯅꯤ ꯀꯥꯏ ꯍꯥꯡꯕ ꯅꯠꯇꯦꯀꯣ ꯁꯤꯁꯨ ꯃꯣꯏ ꯃꯤ ꯂꯥꯛꯄꯩ ꯏꯕꯥꯅꯤ ꯊꯣꯛꯂꯛꯑꯒ ꯁꯤꯡꯖꯨ ꯄꯀꯣꯔꯥ ꯂꯩꯔꯤ ꯀꯟꯅ ꯐꯨꯀꯟꯗꯣ ꯍꯥ ꯀꯟꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯇꯟ ꯇꯥꯟꯅꯔꯤꯁꯤꯕꯨ ꯁꯤꯡꯖꯨꯅꯦ ꯄꯀꯣꯔꯥꯅꯦ ꯕꯣꯔꯥꯅꯦ ꯑꯌꯥ ꯃꯈꯨꯠꯇꯣ ꯔꯪ ꯄꯥꯏꯕꯩꯅꯤꯗ ꯑꯩꯈꯣꯏꯁꯨ ꯍꯪꯒꯣꯏꯕ ꯌꯥꯎꯖꯗꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯅꯠꯇꯦ ꯀꯩꯅꯣ ꯃꯥꯃꯤꯅꯦ ꯁꯤꯁꯦ ꯐꯖꯅ ꯆꯥꯔꯦ ꯊꯨꯝ ꯅꯝꯃꯦ